ngasi aigi video sida khangminnarasi mioibasi karamna horoi amadi tasengna mioiba haiba jiba si yongdagi olakhibara haibado aigi atenba video sida aina masigi matangje pukhatcharakpagi maramdi ekhoi lekti tamjaningba tamba phangsadaba amadi school phajana kaaba ngamdaba manipur gi wariba condition sumba mayam sida yengaga khasiktang hoiragasu satra sing sida kanaba oigadra khallaga semjaba video ni adudi makha darakpasida khangminarasi evolution of man akhoi ambana khannabada yongdagi mi olakpani haina khanai maramdi ngallingai matamgi mioibagi sawong sada sakchu ururaga yong manbanani adubu mitna uba khetnaba haragadi mioibada mamai pandabasini scientifically yenglurabasu khetnaba kaya ama leiri adugumlaba yongi family apes tagi evolution laklaga